ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇ꯭ꯔꯤꯉꯩ ꯅꯁꯥꯒꯤ ꯁꯨꯃꯥꯡ ꯍꯥꯟꯅ ꯁꯤꯠꯈꯣ꯫ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯕ ꯂꯩꯀꯥꯏ ꯀꯌꯥꯗ ꯃꯌꯥꯡ ꯀꯌꯥ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯄꯤꯅꯗꯨꯅ ꯆꯥꯔꯧ ꯃꯧꯔꯧꯅꯔꯤꯕ ꯁꯥꯒꯩ ꯐꯥꯎꯕ ꯅꯞꯁꯤꯜꯂꯤꯕ ꯑꯗꯨ ꯄꯥꯡꯒꯜꯒꯤ ꯂꯨꯞ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯃꯩꯇꯩ ꯃꯔꯛꯇ ꯃꯤꯇꯣꯞ ꯊꯝꯖꯤꯟꯂꯦ ꯍꯥꯏꯈꯤꯗꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯝꯁꯣ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯝꯇꯤꯌꯥꯖ ꯍꯩꯕꯣꯛꯃꯌꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯝꯁꯣꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯏꯝꯇꯤꯌꯥꯖꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯗꯇꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯄꯥꯡꯒꯜꯁꯤꯡꯒꯤ ꯈꯨꯟꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯂꯛꯄ ꯃꯨꯁꯂꯤꯝ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯒꯦ, ꯀꯔꯤ ꯃꯐꯝꯗꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯄꯤꯔꯣ, ꯈꯟꯗꯣꯛꯃꯤꯟꯅꯔꯁꯤ꯫ ꯄꯥꯡꯒꯜꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯃꯍꯦꯛꯇꯗ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯝꯁꯣꯅꯁꯨ ꯐꯨꯜ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯒꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯦꯠ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ, ꯑꯔꯥꯟꯕ ꯁꯥꯁꯤꯟꯅꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯗꯤ ꯑꯝꯁꯣꯅ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯥꯏꯔꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯂꯣꯏꯅꯅ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯄ, ꯗꯤꯄꯣꯔꯇꯦꯁꯟ ꯇꯧꯕꯗ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯅ ꯌꯥꯅꯤꯡꯏ, ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅꯁꯨ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ, ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯏꯁꯨꯗ ꯑꯀꯛꯅꯅ ꯑꯇꯝꯅꯅ ꯕꯗꯅꯥꯝ ꯇꯧꯕ, ꯈꯨꯠ ꯊꯤꯜꯂꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ, ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯏꯁꯨꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇꯦꯒꯤꯡ ꯇꯧꯕꯅ ꯁꯣꯜꯚ ꯇꯧꯕ ꯌꯥꯔꯣꯏ꯫ ꯂꯣꯏꯅꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯏꯁꯨ ꯑꯁꯤꯗꯁꯨ ꯀꯝꯃ꯭ꯌꯨꯅꯦꯂꯥꯏꯖ ꯇꯧꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ꯫ ꯐꯨꯔꯨꯞ-ꯐꯨꯔꯨꯞꯀꯤ ꯄꯣꯄꯨꯂꯦꯁꯟ ꯃꯦꯇ꯭ꯔꯤꯛꯁꯇ ꯌꯦꯡꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯅꯔꯛꯂꯤꯕ ꯑꯁꯤꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯜꯂꯛꯅꯕ ꯃꯆꯥꯛ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ 1951ꯗꯒꯤ 2011 ꯐꯥꯎꯕꯗ ꯑꯟꯄ꯭ꯔꯣꯄꯣꯔꯁꯅꯦꯠ ꯑꯣꯏꯅ ꯒ꯭ꯔꯣꯊ ꯂꯥꯛꯈꯤꯕ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ 2001ꯗ 8.81%ꯅꯤ, ꯑꯗꯨꯕꯨ 2011ꯗ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ 8.40ꯗ ꯗꯤꯀ꯭ꯂꯥꯏꯟ ꯇꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯑꯁꯤ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯛꯂꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯅ ꯃꯩꯇꯩ ꯃꯤꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯐꯦꯛ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ, ꯃꯤꯁꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯁꯟꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯟꯂꯤꯕꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ, ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯂꯨꯞꯁꯤꯡꯅ ꯌꯥꯆꯟ ꯂꯥꯛꯄꯤꯌꯨ꯫ ꯂꯩꯉꯥꯛꯅꯁꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯝꯁꯣ ꯖꯤ.ꯑꯥꯏ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝ ꯃꯐꯝꯗ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯔꯤ, ꯃꯗꯨꯗꯤ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯍꯦꯟꯒꯠꯂꯛꯑꯦ꯫ ꯍꯥꯏꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡ ꯇꯥꯕ ꯈꯨꯟꯁꯤꯡꯗ ꯃꯨꯁꯂꯤꯝ ꯑꯇꯣꯞꯄ ꯃꯤꯇꯣꯞꯁꯤꯡ ꯊꯝꯖꯤꯜꯂꯤ ꯍꯥꯏꯗꯅ ꯃꯤꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯆꯣꯔꯥꯃꯅꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯝꯃꯛꯄ ꯋꯥꯐꯝ ꯑꯁꯦ ꯑꯝꯁꯣ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯨꯁꯂꯤꯝꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯂꯣꯏꯅꯅ ꯑꯦꯅꯤ ꯗꯇꯥ ꯌꯥꯎꯗꯅ, ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯗꯇꯥ ꯂꯩꯇꯕꯤꯗ ꯄꯥꯡꯒꯟꯒꯤ ꯈꯨꯡꯒꯪꯁꯤꯡꯗ, ꯈꯨꯟꯁꯤꯡꯗ ꯑꯇꯣꯞꯄ ꯃꯤꯌꯥꯟꯆꯥꯁꯤꯡ ꯊꯝꯖꯤꯜꯂꯦ ꯍꯥꯏꯗꯅ ꯕ꯭ꯂꯦꯝ ꯇꯧꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯈꯨꯟꯗꯅꯣ, ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯄꯤꯌꯨ꯫ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯁꯤꯖꯤꯟꯅꯔꯛꯏꯁꯦ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯗꯒꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯔꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯁꯤ ꯂꯩ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯄꯤꯔꯣ, ꯄꯨꯟꯅ ꯈꯟꯗꯣꯛꯃꯤꯟꯅꯔꯁꯤ꯫ ꯑꯦꯅꯤ ꯇꯥꯏꯝꯗ, ꯑꯦꯅꯤꯋꯦꯌꯔꯗ ꯄꯥꯡꯒꯟꯅ ꯏꯟꯍꯦꯕꯤꯇꯦꯠ ꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯒꯣꯚꯔꯟꯃꯦꯟꯠ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯅ ꯊꯤꯖꯤꯟꯕ ꯍꯨꯝꯖꯤꯟꯕ ꯗꯔꯀꯥꯔ ꯂꯩꯔꯛꯑꯒꯗꯤ ꯃꯗꯨꯗ ꯑꯝꯁꯣ ꯑꯃꯗꯤ ꯄꯥꯡꯒꯟ ꯃꯤꯌꯥꯝꯅꯁꯨ ꯃꯗꯨꯗ ꯁꯄꯣꯔꯠ ꯇꯧꯖꯒꯅꯤ꯫ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯥꯂꯛꯇ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯐꯦꯛ ꯑꯣꯏꯕ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ, ꯐꯦꯜꯁ ꯁ꯭ꯇꯣꯔꯤ, ꯑꯗꯒꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯑꯣꯏꯕ ꯁ꯭ꯇꯣꯔꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯦꯛ ꯁꯤꯖꯤꯟꯅꯔꯛꯄ ꯃꯁꯤ ꯇꯧꯕꯤꯒꯅꯨ, ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯀꯟꯗꯦꯝ ꯇꯧꯖꯔꯤ꯫ ꯂꯣꯏꯅꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯏꯁꯨꯕꯨ ꯑꯣꯏꯒꯦꯔꯥ, ꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠ ꯑꯣꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒꯅ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠ ꯑꯣꯏꯒꯦꯔꯥ, ꯁꯤꯁꯤꯡꯁꯤꯒꯤ ꯏꯁꯨꯁꯤꯗ ꯀꯝꯃꯨꯅꯤꯇꯤꯁꯦ ꯍꯦꯛ ꯇꯦꯒꯤꯡ ꯇꯧꯕꯁꯦ, ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇꯣꯛꯄꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯣꯔ ꯂꯤꯒꯦꯜ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯕ ꯇꯥꯔꯁꯨ ꯃꯁꯤꯗ ꯗꯤꯇꯦꯛꯁꯟ ꯇꯧꯕ ꯑꯣꯏꯔꯣ, ꯗꯤꯂꯦꯁꯟ ꯇꯧꯕ ꯑꯣꯏꯔꯣ, ꯗꯤꯄꯣꯔꯇꯦꯁꯟ ꯇꯧꯕꯕꯨ ꯑꯣꯏꯔꯣ, ꯃꯗꯨꯗ ꯄꯥꯡꯒꯟ ꯀꯝꯃꯨꯅꯤꯇꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯍꯥꯟꯅꯗꯒꯤ ꯁꯄꯣꯔꯠ ꯇꯧꯔꯒ ꯂꯥꯛꯏ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯇꯧꯔꯒꯁꯨ ꯁꯄꯣꯔꯠ ꯑꯗꯨꯝ ꯇꯧꯖꯒꯅꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯏꯁꯨꯁꯤꯗ ꯑꯇꯝꯅꯅ ꯀꯝꯃꯨꯅꯤꯇꯤ ꯇꯦꯒꯤꯡ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯄꯥꯡꯒꯟꯁꯤꯡꯗ ꯁꯨꯃꯥꯏꯅ ꯋꯥ ꯍꯥꯏꯔꯛꯄ ꯍꯥꯏꯕꯁꯦ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯂꯣꯏꯅꯅ ꯃꯁꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯁꯥꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇ꯭ꯔꯤꯉꯩꯗ ꯃꯤꯇꯣꯞꯀꯤ ꯁꯨꯃꯥꯡ ꯁꯤꯠꯄꯒꯤ ꯊꯕꯛꯁꯦ ꯂꯦꯞꯄꯤꯔꯣ꯫ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈꯨꯟꯗꯥꯕ ꯈꯨꯟꯁꯤꯡ, ꯂꯩꯀꯥꯏꯁꯤꯡꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯨꯀꯥꯟ ꯐꯝꯕꯕꯨ ꯑꯣꯏꯔꯣ, ꯑꯃꯕꯨ ꯑꯣꯏꯔꯣ, ꯑꯗꯒꯤ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕꯁꯦ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩ꯫ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯄꯥꯡꯒꯟꯅ ꯅꯣꯡꯃ ꯐꯥꯎꯕ ꯋꯥꯐꯝ ꯑꯃꯐꯥꯎ ꯊꯝꯃꯨꯗꯦ꯫ ꯊꯝꯗ꯭ꯔꯤꯁꯦ ꯃꯈꯣꯏꯒꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯗꯒꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕꯁꯤꯡ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯅꯤ ꯃꯐꯝꯗꯨꯗ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯗꯨ
ꯑꯗꯨ ꯈꯟꯗꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯇꯦꯒꯤꯡ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯑꯥꯝꯁꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯥꯡꯒꯜ ꯃꯤꯌꯥꯝꯅ ꯑꯗꯨ ꯄꯥꯝꯗꯦ꯫ ꯑꯁꯦꯡꯕ ꯅꯤꯌꯣꯝ ꯆꯨꯝꯕ ꯄꯣꯠ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯒꯕꯔꯟꯃꯦꯟ ꯂꯩꯔꯤ, ꯒꯕꯔꯟꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯁꯔꯚꯦꯗꯨ ꯇꯧꯔꯒ ꯂꯧꯊꯣꯛꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯏꯁꯨ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯂꯥꯏꯁ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯨꯝꯕ ꯊꯕꯛꯁꯤ ꯍꯦꯛ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯃꯁꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯄꯣꯄꯨꯂꯦꯁꯟ ꯌꯦꯡꯂꯒ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯀꯩꯅꯣꯁꯦ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯁꯦ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯂꯦꯞꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯝꯃꯨꯅꯦꯂꯥꯏꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯇꯧꯅꯅꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯁꯨꯃꯥꯏꯅ ꯅꯩꯅꯔꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯥꯝꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯦꯅꯤ ꯒꯕꯔꯟꯃꯦꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯒꯥꯏꯗ ꯑꯩꯈꯣꯏ ꯑꯥꯝꯁꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯃꯨꯁꯂꯤꯝ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯖꯒꯅꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯥꯂꯛꯇ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝꯁꯤꯡꯁꯦ ꯄꯜꯂꯒ ꯁꯨꯃꯥꯏꯅ ꯍꯦꯛ ꯋꯥ ꯉꯥꯡꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯣꯛꯂꯛꯏꯕ ꯂꯨꯞꯁꯤꯡꯁꯤꯅꯁꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ, ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯃꯗꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯅꯁꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯡꯒꯪꯒꯤ ꯀ꯭ꯂꯕꯀꯤ ꯂꯩꯀꯥꯏꯒꯤ ꯋꯥ ꯉꯥꯡꯅꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯋꯥ ꯄꯉꯥꯡ ꯉꯥꯡꯕ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯕꯤꯗ ꯗꯇꯥ ꯅꯩꯅꯗꯕꯤꯗ ꯄꯪꯍꯥꯏ ꯍꯥꯏꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤꯃꯁꯨ ꯇꯧꯕꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯒ꯭ꯔꯣꯊ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯁ꯭ꯇꯦꯗꯤ ꯑꯣꯏꯕ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ 2001ꯗꯒꯤꯅ ꯑꯩꯈꯣꯏꯒꯤ 2011 ꯐꯥꯎꯒꯤ ꯁꯦꯜꯁꯤꯌꯁꯁꯤꯗ ꯁ꯭ꯂꯥꯏꯠꯂꯤ ꯆꯦꯟꯖ ꯑꯃ ꯑꯩꯈꯣꯏ ꯗꯤꯀ꯭ꯂꯥꯏꯟ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ 2001ꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯒ꯭ꯔꯣꯊꯁꯦ 8.81 ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ 2011ꯗꯗꯤ ꯃꯁꯤ ꯈꯤꯇꯪ ꯗꯤꯀ꯭ꯔꯤꯁ ꯇꯧꯔꯛꯑꯒ 8.40 ꯁꯤꯒꯤ ꯔꯦꯁꯤꯌꯣꯁꯤꯗ ꯗꯤꯀ꯭ꯔꯤꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯂꯩꯔꯤ꯫ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯥꯡꯒꯜꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯆꯥꯡꯗꯨ ꯗꯤꯀ꯭ꯂꯥꯏꯟ ꯇꯧꯔꯛꯑꯕꯅꯤ꯫ ꯑꯗꯨꯒ ꯄꯣꯄꯨꯂꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤꯁꯨ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯗꯅ ꯄꯣꯛꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯑꯩꯈꯣꯏꯁꯨ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯑꯕ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯑꯣꯟꯅ ꯇꯩꯅꯕꯗ ꯕ꯭ꯂꯦꯝ ꯇꯧꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡ ꯑꯩꯈꯣꯏ ꯌꯣꯛꯁꯤꯜꯂꯒ ꯊꯝꯃꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯂꯦꯞꯄꯤꯌꯨ꯫ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯂꯤꯗꯔ ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯤ ꯑꯃꯅ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯇꯦꯒꯤꯡ ꯇꯧꯔꯒ ꯃꯦꯗꯤꯌꯥꯗ ꯍꯦꯛ ꯍꯥꯏꯕꯒꯤ ꯉꯥꯡꯕꯒꯤ ꯆꯩꯕꯒꯤ ꯊꯕꯛꯁꯦ ꯁꯤ ꯇꯣꯛꯄꯤꯌꯨ꯫ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯂꯩꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡꯅꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡ ꯗꯔꯀꯥꯔ ꯂꯩ꯫